ꯑꯍꯥꯟꯕꯃꯛꯇꯗ ꯅꯨꯡꯁꯤꯔꯕ ꯈ꯭ꯋꯥꯏ ꯃꯌꯥꯝꯕꯨ ꯉꯥꯡꯕꯝ ꯁꯥꯝꯁꯨꯟꯗꯔ ꯑꯩꯍꯥꯛꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯃꯆꯥ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯗꯅ ꯁꯦꯜ ꯐꯪꯒꯅꯤ ꯈꯜꯂꯨꯕ ꯑꯔꯦꯝꯕꯗ ꯃꯤꯅ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯊꯥꯖꯒꯟꯕ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯃꯁꯤꯒꯨꯝꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯁꯦ ꯊꯣꯛꯇꯕ ꯅꯠꯇꯦ꯫ ꯗꯂꯥꯂꯤ ꯇꯧꯗꯨꯅ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯔꯒꯅꯤ ꯈꯜꯂꯨꯕ ꯃꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯋꯥꯔꯤꯅꯤ ꯗꯂꯥꯂꯤꯗ ꯃꯇꯥ ꯑꯍꯨꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯗꯂꯥꯂꯤꯗ ꯃꯇꯥ ꯑꯍꯨꯝ꯫ ꯏꯪꯊꯝ ꯊꯥꯒꯤ ꯃꯇꯝ ꯍꯥꯏꯕꯁꯦ ꯄꯨꯡꯁꯨ ꯖꯔ ꯖꯔ ꯊꯨꯅ ꯆꯠꯄꯒꯤ ꯃꯅꯤꯡꯉꯤ꯫ ꯁꯅꯥꯔꯩ ꯑꯃꯗꯤ ꯕꯁꯟꯇꯤꯁꯨ ꯑꯆꯧꯕ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯀꯣꯂꯤꯡ ꯕꯦꯜ ꯌꯥꯎꯕ ꯃꯊꯣꯜ ꯑꯅꯤꯒꯤ ꯗꯂꯥꯅꯤ ꯁꯅꯥꯔꯩ ꯑꯃꯗꯤ ꯕꯁꯟꯇꯤꯅ ꯂꯩꯔꯤꯕ ꯀꯥꯁꯤ꯫ ꯁꯅꯥꯔꯩ ꯑꯃꯗꯤ ꯕꯁꯟꯇꯤ ꯃꯈꯣꯏ ꯑꯅꯤ ꯈꯨꯟ ꯑꯃꯠꯇꯗꯒꯤꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯉꯥꯏꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯌꯨꯝꯁꯤꯅ ꯕꯁꯟꯇꯤꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕꯤ ꯊꯔꯣꯒꯤ ꯌꯨꯝꯅꯤ꯫ ꯊꯔꯣꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯨꯝꯗꯨꯗ ꯉꯥꯏꯍꯥꯛ ꯂꯩꯍꯜꯂꯝꯕꯅꯤ꯫ ꯊꯔꯣꯗꯤ ꯁꯣꯝꯗ ꯂꯝ ꯌꯣꯟꯅꯕꯒꯤ ꯄꯩꯁꯥ ꯊꯤꯅꯒꯗꯧꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯐꯣꯟꯗ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯐꯣꯟꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯩ꯫ ꯑꯗꯨꯗꯒꯤ ꯕꯁꯟꯇꯤ ꯃꯥꯒꯤ ꯌꯨꯝꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯛꯑꯒ ꯂꯩꯕ ꯍꯣꯇꯦꯜ ꯃꯆꯥ ꯑꯗꯨꯗ ꯁꯤꯡꯖꯨ ꯕꯣꯔꯥ ꯂꯩꯕ ꯆꯠꯈ꯭ꯔꯦ꯫ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡꯁꯨ 2:30 ꯇꯥꯕ ꯑꯗꯨꯋꯥꯏꯗꯅꯤ꯫ ꯁꯅꯥꯔꯩꯒ ꯕꯁꯟꯇꯤꯒꯗꯤ ꯉꯁꯥꯏ ꯄꯨꯡ 11 ꯑꯗꯨꯋꯥꯏꯗꯒꯤ ꯂꯩꯔꯛꯄꯅ ꯃꯈꯣꯏ ꯑꯅꯤ ꯄꯩꯁꯥ ꯐꯪꯒꯗꯧꯔꯦ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯇꯨꯅ ꯊꯔꯣꯅ ꯌꯨꯝ ꯁꯪꯍꯟꯕꯒꯤ ꯇꯥꯏꯞꯇ ꯊꯝꯂꯝꯕ ꯑꯗꯨ ꯁꯨꯝ ꯀꯨꯏꯁꯤꯜꯂꯛꯄꯗꯨꯗ ꯁꯅꯥꯔꯩꯅ ꯕꯁꯟꯇꯤꯗ ꯋꯥ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯁꯅꯥꯔꯩꯅ "ꯕꯁꯟꯇꯤ, ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯃꯇꯝꯁꯦ ꯐꯅ ꯀꯨꯏꯔꯦꯕꯨ ꯉꯁꯤꯁꯤꯕꯨ ꯑꯃꯨꯛ ꯁꯦꯜꯗꯨ ꯊꯤꯅꯔꯣꯏꯗꯕ ꯖꯥꯠꯂꯥ?" ꯕꯁꯟꯇꯤꯅ "ꯍꯥꯏꯒꯨꯝꯂꯗꯅ ꯐꯅ ꯀꯨꯏꯔꯦꯕꯨ ꯐꯣꯟ ꯇꯧꯁꯤꯟꯁꯤꯔꯥ?" ꯁꯅꯥꯔꯩꯅ "ꯇꯧꯁꯤꯜꯂꯨꯔꯣꯅꯨꯗ, ꯑꯃꯨꯛ ꯃꯥꯒꯤ ꯆꯥꯎꯈꯠꯄꯤꯗꯨ ꯑꯃꯨꯛ ꯇꯧꯔꯛꯇꯅ ꯉꯥꯏꯍꯥꯛ ꯌꯦꯡꯈꯤꯁꯤ." ꯕꯁꯟꯇꯤꯒ ꯁꯅꯥꯔꯩꯒ ꯋꯥꯔꯤ ꯁꯥꯔꯤꯕ ꯑꯗꯨꯒꯤ ꯇꯟꯖꯥꯗꯨꯗ ꯊꯔꯣꯁꯨ ꯍꯣꯇꯦꯜ ꯃꯆꯥ ꯑꯗꯨꯗꯒꯤ ꯁꯤꯡꯖꯨ ꯕꯣꯔꯥ ꯂꯩꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯌꯨꯝꯗ ꯊꯨꯅ ꯂꯥꯛꯇꯨꯅ ꯕꯁꯟꯇꯤꯒ ꯁꯅꯥꯔꯩꯒ ꯂꯩꯕ ꯀꯥꯗꯨꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯁꯅꯥꯔꯩꯒ ꯕꯁꯟꯇꯤꯒꯗ ꯋꯥ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯅꯈꯣꯏ ꯑꯅꯤ ꯑꯩꯕꯨ ꯉꯥꯏꯕꯗ ꯋꯥꯔꯝꯂꯅꯤ꯫ ꯅꯕꯥꯅꯤ ꯋꯥꯔꯝꯂꯅꯤ ꯈꯟꯗꯨꯅ ꯁꯤꯡꯖꯨ ꯕꯣꯔꯥ ꯂꯩꯔꯛꯂꯤꯕꯅꯤ꯫ ꯃꯁꯤ ꯆꯥꯕ ꯂꯣꯏꯔꯒ ꯋꯥꯔꯤ ꯁꯥꯁꯤ." ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯁꯤꯡꯖꯨ ꯆꯥꯛꯈꯨꯝ 1-2 ꯃꯈꯨꯠꯀꯤ ꯈꯨꯕꯤ ꯈꯨꯗꯣꯝꯕꯤ ꯈꯨꯌꯥꯏꯒꯅ ꯁꯤꯡꯖꯨꯗꯨ ꯅꯝꯂꯗꯨꯅ ꯃꯌꯥꯗ ꯅꯝꯁꯤꯜꯂꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯁꯤꯡꯖꯨꯗꯨ ꯉꯥꯏꯍꯥꯛ ꯆꯥꯔꯕ ꯃꯇꯨꯡꯗ ꯊꯔꯣꯅ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯅꯥꯔꯩꯒ ꯕꯁꯟꯇꯤꯒꯗ ꯋꯥ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯊꯔꯣꯅ "ꯁꯅꯥꯔꯩ, ꯕꯁꯟꯇꯤ, ꯉꯁꯤꯁꯦ ꯃꯈꯣꯏ ꯂꯥꯛꯄꯁꯦ ꯈꯔ ꯊꯦꯡꯂꯛꯀꯗꯧꯕ ꯃꯥꯜꯂꯦ꯫ ꯑꯩꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗꯗꯤ ꯃꯍꯥꯖꯣꯟ ꯑꯆꯧꯕꯗꯨꯅ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯑꯣꯏꯅ ꯇꯧꯔꯁꯤ ꯍꯥꯏꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯃꯍꯥꯖꯣꯟꯗꯨꯕꯨ ꯇꯥꯏꯅꯔꯤꯕ ꯄ꯭ꯔꯇꯥꯞꯅꯗꯤ ꯌꯥꯝꯅ ꯀꯟꯅ ꯇꯛꯅꯔꯤ ꯍꯥꯏ꯫ ꯃꯈꯣꯏ ꯂꯥꯛꯄ ꯉꯥꯏꯈꯤꯁꯤ ꯍꯥꯏꯕ꯭ꯔꯣ?" ꯊꯔꯣꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯁꯅꯥꯔꯩ ꯑꯃꯗꯤ ꯕꯁꯟꯇꯤ ꯃꯆꯤꯟꯗ ꯋꯥ ꯑꯃꯨꯛ ꯁꯣꯟꯅꯩ꯫ ꯁꯅꯥꯔꯩꯒ ꯕꯁꯟꯇꯤꯗꯒꯤ ꯊꯔꯣꯅ ꯊꯥ 2 ꯍꯜꯂꯤ꯫ ꯃꯇꯥꯡꯗꯨꯗ ꯁꯅꯥꯔꯩꯅ ꯋꯥ ꯑꯃꯨꯛ ꯊꯔꯣꯗ ꯍꯥꯏꯔꯛꯏ꯫ "ꯏꯆꯦ ꯊꯔꯣ, ꯉꯁꯤꯁꯨ ꯑꯃꯨꯛ ꯄꯩꯁꯥꯗꯨ ꯊꯤꯅꯔꯣꯏꯗꯕ ꯖꯥꯠꯂꯥ? ꯑꯩꯗꯤ ꯇꯟꯕꯨ ꯇꯜꯂꯦꯗ ꯃꯁꯤꯒꯤ ꯗꯂꯥꯂꯤꯒꯤ ꯊꯕꯛꯁꯦ꯫ ꯌꯨꯝꯗꯁꯨ ꯏꯆꯥ ꯅꯨꯄꯥꯒ ꯅꯨꯄꯤꯒꯅ ꯀꯟꯅ ꯉꯥꯡꯂꯕꯅꯤ." ꯃꯇꯥꯡꯗꯨꯗ ꯕꯁꯟꯇꯤꯅ ꯋꯥ ꯃꯈꯥ ꯁꯝꯊꯔꯛꯏ꯫ "ꯑꯩꯁꯨꯅꯦ, ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯉꯥꯡꯕꯗ ꯂꯣꯏꯔꯕꯅꯤ꯫ ꯑꯃꯨꯛꯇꯪ ꯗꯥꯎ ꯌꯥꯔꯕꯗꯤ ꯐꯒꯗꯕ, ꯁꯨꯡꯌꯥ ꯌꯥꯗꯕꯁꯤꯗ ꯇꯟꯕꯨ ꯇꯜꯂꯕꯅꯤꯅꯦ꯫ ꯑꯗꯣ ꯏꯆꯦ ꯊꯔꯣ, ꯑꯁꯤꯗꯤ ꯑꯉꯥꯡꯒꯤ ꯇꯨꯏꯁꯟ ꯇꯧꯕꯒꯤ ꯐꯤ ꯊꯤꯅꯤꯡꯉꯥই ꯂꯩꯇꯦ꯫ ꯂꯨꯄꯥ 5,000ꯃꯨꯛꯇ ꯍꯥꯟꯅ ꯏꯆꯦꯗꯒꯤ ꯄꯨꯈ꯭ꯔꯒꯦ." ꯕꯁꯟꯇꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯊꯔꯣꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯕ ꯃꯇꯨꯡꯗ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯗꯨꯒ ꯁꯅꯥꯔꯩꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯇꯥꯔꯤ꯫ ꯊꯔꯣꯅ "ꯑꯩꯁꯨꯅꯦ, ꯄꯩꯁꯥ ꯌꯥꯝꯅ ꯂꯩꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯪꯒꯤ ꯑꯉꯥꯡꯒꯤ ꯇꯨꯏꯁꯟꯒꯤ ꯐꯤ ꯊꯤꯅꯤꯡꯉꯥই ꯂꯩꯇꯦ ꯍꯥꯏꯕꯗꯨꯗ ꯋꯥꯈꯜ ꯑꯃ ꯈꯜꯂꯤꯕ꯫ ꯑꯗꯣ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯄꯤꯕꯗꯤ ꯌꯥꯔꯣꯏꯗ꯭ꯔꯣ? ꯅꯕꯥꯅꯤꯃꯛ ꯑꯃꯨꯛꯇꯪꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯡꯉꯥꯏꯍꯟꯒꯦ ꯇꯧꯕꯅꯤꯗ ꯅꯆꯦꯅ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛꯀꯤ ꯕꯤꯙꯤꯅ ꯀꯔꯤꯕꯨ ꯇꯝꯂꯤꯕ?" ꯊꯔꯣꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯁꯅꯥꯔꯩꯅ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ꯫ "ꯑꯗꯣ ꯏꯆꯦꯅ ꯂꯝ ꯌꯣꯟꯕ ꯊꯤꯕꯤꯌꯨ ꯍꯥꯏꯗꯅ ꯁꯣꯔꯣꯛ ꯑꯆꯧꯕꯒ ꯇꯥꯏꯅꯕ ꯃꯐꯝ ꯀꯌꯥ ꯊꯤꯕꯗ ꯒꯥꯔꯤ ꯊꯥꯎ ꯄꯨꯕ ꯉꯝꯗ꯭ꯔꯕꯅꯤ ꯏꯆꯦ꯫ ꯍꯟꯗꯛ ꯑꯃꯨꯛ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯇꯣꯛꯂꯒꯦ꯫ ꯕꯁꯟꯇꯤꯒ ꯅꯕꯥꯅꯤ ꯑꯣꯏꯅ ꯀꯔꯕꯥꯔꯗ ꯇꯧꯍꯧꯔꯣ, ꯑꯩꯗꯤ ꯇꯣꯛꯂꯗꯣꯏꯅꯤ." ꯁꯅꯥꯔꯩꯅ ꯁꯥꯎꯅꯤꯡꯂꯞ ꯇꯧꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨꯗ ꯊꯔꯣꯒ ꯕꯁꯟꯇꯤꯒꯅ ꯆꯦꯟꯕꯤꯟꯕꯒꯤ ꯃꯑꯣꯡ ꯇꯧꯏ꯫ ꯕꯁꯟꯇꯤꯅ
ꯁꯅꯥꯔꯩ ꯅꯪꯕꯨ ꯑꯃꯨꯛꯇ ꯇꯞꯊꯈꯣ ꯍꯥꯏꯕ ꯑꯩꯈꯣꯏ ꯋꯥꯕ ꯌꯥꯕ ꯋꯥꯔꯛꯂꯕꯅꯤ ꯑꯃꯨꯛꯇꯪ ꯗꯥꯎ ꯌꯥꯕꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯐꯒꯗꯧꯔꯤꯕꯅꯤ ꯃꯇꯥꯡꯗꯨꯗ ꯊꯔꯣꯅ ꯋꯥ ꯃꯈꯥ ꯁꯝꯊꯔꯛꯏ ꯄꯩꯁꯥꯒꯤ ꯊꯕꯛꯁꯦ ꯍꯦꯛꯇ ꯃꯥꯏ ꯄꯥꯛꯄꯁꯨ ꯌꯥꯗꯕꯅꯤ ꯏꯕꯦꯝꯃ ꯑꯩꯈꯣꯏ ꯈꯥꯡꯕ ꯀꯟꯁꯤ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯗ ꯌꯦꯡꯈꯤꯁꯤ ꯍꯥꯏꯕ ꯋꯥꯗꯣ ꯍꯥꯏꯔꯛꯄꯗꯨꯗ ꯁꯅꯥꯔꯩꯒ ꯕꯁꯟꯇꯤꯒꯗꯨ ꯐꯖꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯋꯥ ꯑꯃꯨꯛ ꯕꯁꯟꯇꯤꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯊꯔꯣ ꯉꯁꯤꯒꯤꯗꯤ ꯊꯦꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ ꯑꯩꯈꯣꯏ ꯑꯅꯤ ꯍꯟꯈ꯭ꯔꯒꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯕ ꯄꯩꯁꯥꯗꯨ ꯌꯥꯔꯒꯗꯤ ꯉꯁꯤꯁꯦ ꯑꯣꯏꯅ 5,500ꯗꯨ ꯐꯥꯗ꯭ꯔꯕꯁꯨ 2,000ꯃꯨꯛꯇ ꯄꯨꯈ꯭ꯔꯒꯦ ꯑꯗꯨꯗꯒꯤ ꯊꯔꯣꯅ ꯋꯥ ꯃꯈꯥ ꯁꯝꯊꯔꯛꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯀꯨꯝꯊꯔꯝꯃꯣ ꯑꯩꯁꯨ ꯄꯩꯁꯥꯗꯣ ꯑꯃꯨꯛꯇ ꯂꯧꯊꯣꯛꯈꯤꯒꯦ ꯁꯅꯥꯔꯩꯒ ꯕꯁꯟꯇꯤꯒ ꯀꯣꯂꯤꯡ ꯕꯦꯟ ꯌꯥꯎꯕ ꯃꯊꯛꯀꯤ ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯒꯤ ꯀꯥꯗꯒꯤ ꯀꯨꯝꯊꯈ꯭ꯔꯦ ꯊꯔꯣꯒꯤ ꯃꯃꯥꯡ ꯁꯪꯒꯣꯏꯗ ꯈꯥꯝꯂꯤꯕ ꯏꯇꯤꯕꯥ ꯑꯉꯥꯡꯕꯗꯨ ꯁꯅꯥꯔꯩꯅ ꯁꯣ ꯍꯥꯡꯗꯨꯅ ꯏꯇꯤꯕꯥꯗ ꯃꯃꯥꯏ ꯂꯩꯊꯣꯛꯂꯤ ꯑꯗꯨꯒ ꯕꯁꯟꯇꯤꯗꯤ ꯊꯔꯣꯒꯤ ꯃꯈꯥꯒꯤ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯒꯤ ꯃꯥꯡꯒꯣꯜꯗꯨꯗ ꯂꯦꯞꯇꯨꯅ ꯊꯔꯣ ꯀꯨꯝꯊꯔꯛꯄ ꯉꯥꯏꯔꯤ ꯕꯁꯟꯇꯤꯅ ꯂꯦꯞꯂꯤꯉꯩꯗꯨꯗ ꯊꯔꯣꯅ ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯒꯤ ꯀꯥꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯄꯩꯁꯥ 2,000ꯗꯨ ꯕꯁꯟꯇꯤꯗ ꯄꯤꯔꯔꯦ ꯑꯗꯨꯒ ꯊꯔꯣꯅ ꯕꯁꯟꯇꯤꯗ ꯋꯥ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯣ ꯕꯁꯟꯇꯤ ngasi nong nini leiraga phone da pau hairaklegeko khara awabadu khangminarasi wadu hairaba matungda tharo mayumda lehaure aduga sanaraga basanti gasu tharo gi yumdadagi itibada thotorogle sanari na itibada thauri aduga basanti na maningda phamli pungju manga makhaga ta kharbani numidang wairangi matamdu oirare makoi anina gari du thawna lambi da lakpadadi umam mamkhre इंधम धागे मतम ओइबना अइंग मनुसिसु हेना हुमजिलक्ली मतांगुदा सनाइना बसंतीदा वा अमुक हाइरई बसंती आइदि नोंमा निनी लेरगा पाउ हाइरके इसे तरोना हाइदना मदुदा माइ पाक्त्रबा आइदि अदुम तुओगे नंगा अदुम पुलौरो बसंतीना वा मखा तारई होय फरे नोंमा निनीदा येंगसिसे इसे सनाइना अखोय अनीना मता मांगई बसे फनादि कोइरे आइदी हंतक याद्रबदि युमदा नेना तना लेरगा पैसा कोन अमा लेरगा वंकै फी साबा हौरनी मखोय अनि वारी साना लंबीदा गाड़ी थौरी अतै गाड़ी सिंसु लेप लेतना सोरोकी नागयेता अदम चनरी मुथोकना चिनख्रे लंबी सिंसिसु सनाइना गाड़ी एक्टिवादु थौना वखल अमु तौरई पुंसी खोंचसिदा मतमना कनाबसु ngaibide चटकी मतम मासु नकेन था मुक लोइदना इनिंग था मुक लाकनी पाहिकदब चिंथाना अदमुक वालौबा चटकी मतम न जरा लेप लेतना सनराइना वकल खन्न थरकपना बसंती की कोंधोंग मपारा खामले अदुगा सनराइना वा अमुक हाइरई अदुदी फरे लेहरोको बसंती आइसु चटख्रगे वादु हाइनरगा सनराइसु मागी मयुमदा चटख्रे सनाइगा बसंतीगा कुन पुल्ली बसंतीना मखा लैकाइदगिनी अदुगा सनाराइना अवांग लैकाइदगिनी सनाराइदो मयुम यौरब कांददि मयुमदा मचानपी पिमिता मतोमता उन वाइमुक चिकना लेरंखी ममा सनाइदा मचानपी पिमिताना सांगुक तोब मियंग येंगलई मचानपी पिमिताना ममा सनाइदा हरे मा युमदा खरासु लेबा तमसिबा नचा इकोइसु तोये पास तौरब हाइबदो ओइरबनी इमान नबीगी मवांग इकाइजै मीना इगोंदा हंगलप पखुमदो आई खुंबंगमदे हाइबा इमा अरेमबदा मतम मांगनबगी मुहुत्ता युमदा थबक सुबा नोंबा तौदुना चपखतनबो होनसिबा इमा मचानपी पिमिताना हरकलिबा वादुदा ममा सनाइना वा मखा समदरई फरे से इबेमा आइसुने हिंगनबो होनबदा खागा वांगा चटपगी थबकसे लेपलादौनी अदो नबुंगदि कदाइ चटख्रबा मचानपी पिमिताना खुमलाई खंगदे इमा ngасai nungthin mamanaba ahum mari pullaga boiba sakchibani sanaraiga machanapi pimitaga mama macha ngayak awaya kum tawra matungda imungomda chak thongnanaba chemba saba changkhre somdana kamdauri basantigi imungdu phajana machanapi anidu laik phajana padana lairangki basantina haraujai machanapi anina laik padana lairamaduda matangduda wa amuk basantina hairai अरेदा बेमा नकोय अनि लाइक पादना लेरमसे इमादी उथुना नुंगाइ जखरे अदो नपादे कदाइ चखरबा मचानुपी अनिमक अमना क्लास 8 अमना क्लास 7 तमले मचानुपी अमना पाखुम पिरई इमाना चलिबा थबकतो कया यानिंगदे मोंगदा इपाना हायरमबनी
kaya pamde haina ipasu mi ama unaruni haiduna maning lekairomda chakibani. Adudagi machanupi amana hairakliba wadada Basantina wa makha samdarai. Oi phare se bema aisune khara phagadra haiduna tawribanine. Wadu machanupi anida hairamlaga imungda thabak inkhang tawba changkhre. Ngaiak lairaba matungda Basantigi nupa Kulando Chairangi chekhaw amagi manungda kubi chara phana yamna haplaba ulthin chekhaw adu paiduna Mangolda changlai. Matamdudadi machanupi animak lairik paba loiraduna chakhunlomda mama Basantiga chak thongba yauminari. Mapa Kulando chakhunlomda changlaktuna chakhungi jaga amada kubi chara du thamlaga mama Basantida wa amuk hairai. Basanti ai ngasidi wakhal che khara nungaite. Punsida matambu kanabusu ngairamdana adumak chatkini. Aduna lemna khak sel phungba yaroiko. Dalali tawba haibase aigi punsida sukpam hek pamdeko. Hayengdagi sanariga nanga punna thabak chaminabadu yaroiko. Ai ngahan makai sum yengmani madugi dalaligi thabak tu lekadabaniko. Basantigi nupa Kulando na hairakliba wadada Basantina wa makha samdarai. Phare se moi paba ai ngasigi numisidagi tuabani. Chaksi lore chaksi chatokpiraro. Wado hairamlaga Basantina chak thinanaba kanna honari. Machanupi anichu mapaga mamaga ngangnariba wado angang nupi macha amana uirum sarum tari. Angang nupi macha amaduna chak thinanaba pukram chamthokli. Ningtham thagi matam oibana pungchu nipan makai taba matam haibase fajana thengkhrabagum urai Kulando. Kulando na magi yenakhada thamba sing matek wata khara adu maifu macha aduda mai hawatuna chakhumlomna changlai. Asumna nongma nini haukrabagi matungda Sanaraygi imungdana kamdauri. Sanarayna magi yunggi akoibada thabak kanna suri machanaba boyai changlai. Aduga mama Sanarayda wa amuk hairai. Imana asumna thabak surumase macha ama oina haraujai. Ima ai ngahan makai wa fajana imada haiba ngamdabagi wani. Imana karisu kanadabada sel adu phangdori haiduna su kanadaba wathi wari ngaktani. Machanupa boyaina hairakliba wadada mama Sanaraysu miluda pirang sintha tari. Tanjadada mama Sanarayda phone ring ama laksili. Phone laklibadu atai kanagi sunate magi mata Basantigini. Machanupagi pakumdu pidaba yadaba matangduda mama Sanarayna phone gi pakumdu toroke haiduna ngaihak silent mode thamki. Aduga machanupa boyaida hairai. Ibungo aine karisu oidaba thabak torong kayada mai onsilaroida. Aina hinglibasisu nachanupiga nangi wakaldani. Wadu haiba loyo maktada silent mode thamiba phone du mama Sanarayna hangtoktuna machanupa boyaida pi. Basantiga Sanaraygi machanupa boyaiga kanna wari sanari phone da. Basantina phone da hairakpani. Ibungo hayengdi tinarani hairakpani. Iche tharona phone toropagi noida amuk toribasini. Hayengdo namado akoida ngaihakta lahalo. Namana phone du silent mode thangkibaduda wari sanaba yadraba. Hayengdi suduna lauko. Tanjadada machanupa boyaina mama Sanarayda phone gi wari du amuk tamni. Ima idomcha Basantina hairiba hayengdi suduna tinarani kanna hairakline. Idomcha Basantina matangduda mama Sanaraydu machanupa boyaina hairakliba wadada nokpet tawjai. Aduga machanupa boyaida amuk mama Sanarayna wa makha samdarai. Ibungo adubu soroi haibarane. Boyaina ima ai yamna lubo akunu marondudi ai khangdrida. Idomcha Basantiga phone da amuk sanaro. Wadu hairamlaga machanupa boyaidu phone du mama Sanarayda piramlaga thokre. Adudagi Sanarayna Basantida phone amuk tawi. Adudagi Basanti phone outuna Sanarayga makoi ani wari sanari. Sanarayna hayengdo no yumda laklage ai itomda laklage ai chanapai mamangda hanjin sorakpaduda ikaibana ngasisu yamna nungaite. Basantina phone da wa makha samdarai. Iche Sanaray karisu khalurunuse ngaiba amadi khangma kanba mathau tai. Farese hayengdo ayuk nganna iche tharo hoida chatlurose. Sanarayga Basantiga phone thamnakhraba matungda Sanaray mapungda wakan mawon khanba horai.
ꯕꯁꯟꯇꯤꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯀꯔꯤꯒꯨꯝꯕ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯐꯩ, ꯀꯔꯤꯒꯨꯝꯕ ꯃꯥꯏ ꯄꯥꯛꯇ꯭ꯔꯕꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯃꯥꯏ ꯑꯣꯟꯁꯤꯟꯈꯔꯣꯏ꯫ ꯏꯆꯦ ꯊꯔꯣꯅ ꯃꯍꯥꯖꯣꯟ ꯇꯥꯏꯅꯕꯒꯤ ꯋꯥꯇꯅꯤ ꯂꯝ ꯌꯣꯜꯂꯤꯕ ꯃꯄꯨꯗꯨꯅ ꯕꯁꯟꯇꯤ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗꯒꯤ ꯑꯣꯏꯖꯔꯕꯁꯨ, ꯕꯁꯟꯇꯤꯒꯤ ꯏꯃꯨꯡꯒ ꯂꯝ ꯌꯣꯜꯂꯤꯕ ꯃꯄꯨꯗꯨꯒ ꯃꯔꯤ ꯃꯇꯥ ꯊꯣꯛꯅꯖꯔꯕꯁꯨ, ꯕꯁꯟꯇꯤꯗ ꯑꯌꯥꯕ ꯂꯣꯏꯅ ꯄꯤꯊꯣꯛꯈ꯭ꯔꯕꯁꯨ, ꯀꯔꯤꯒꯨꯝꯕ ꯁꯣꯏꯔꯕꯗꯤ ꯑꯩ ꯀꯅꯥꯕꯨꯁꯨ ꯑꯃꯨꯛ ꯊꯥꯖꯈ꯭ꯔꯔꯣꯏ꯫ ꯑꯩ ꯑꯅꯧꯕ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯗꯨꯅ ꯋꯥꯡꯈꯩ ꯐꯤ ꯁꯥꯕ ꯍꯧꯔꯒꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯁꯅꯥꯔꯩꯗꯣ ꯑꯌꯨꯛ ꯉꯟꯅ ꯏꯁꯤꯡ ꯑꯁꯥꯕ ꯊꯥꯡꯒꯠꯇꯨꯅ ꯏꯔꯨꯖꯕ ꯂꯣꯏꯔꯗꯨꯅ ꯕꯁꯟꯇꯤ ꯍꯣꯏ ꯌꯨꯝꯗ ꯑꯦꯛꯇꯤꯚꯥꯗ ꯊꯧꯗꯨꯅ ꯆꯠꯈꯤ꯫ ꯍꯥꯟꯅꯅ ꯐꯣꯟ ꯐꯥꯎꯅꯔꯕꯅꯤꯅ ꯕꯁꯟꯇꯤꯒꯤ ꯇꯣꯡꯒꯥꯟ ꯌꯧꯔꯦ꯫ ꯃꯔꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨꯅꯤ ꯕꯁꯟꯇꯤꯒꯤ ꯅꯨꯄꯥ ꯀꯨꯂꯥꯟꯗꯣ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈꯤꯕꯒꯤ ꯇꯟꯖꯥꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈꯤꯕꯒꯤ ꯇꯟꯖꯥꯗꯨꯗ ꯕꯁꯟꯇꯤꯗꯣ ꯍꯣꯕꯦ ꯍꯣꯕꯦ ꯊꯣꯛꯂꯛꯂꯦ꯫ ꯑꯗꯨꯗꯒꯤ ꯑꯦꯛꯇꯤꯚꯥ ꯒꯥꯔꯤ ꯃꯊꯛꯇ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯁꯅꯥꯔꯩꯗ ꯋꯥ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯏꯆꯦ ꯁꯅꯥꯔꯩ, ꯈꯔ ꯊꯨꯅ ꯊꯧꯔꯁꯦ, ꯑꯩꯈꯣꯏ ꯅꯨꯄꯥ ꯑꯃꯨꯛ ꯂꯥꯛꯂꯕꯗꯤ ꯕꯦꯔꯥ ꯑꯃ ꯀꯥꯔꯗꯧꯕ ꯑꯗꯨꯅꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯤ ꯑꯦꯛꯇꯤꯚꯥꯗꯣ ꯊꯨꯅ ꯊꯧꯔꯗꯨꯅ ꯊꯔꯣꯒꯤ ꯌꯨꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯊꯔꯣꯒꯤ ꯌꯨꯝꯗ ꯕꯁꯟꯇꯤ ꯍꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯂꯝꯒꯤ ꯃꯄꯨꯗꯨ ꯃꯝꯂꯤꯉꯩꯗ ꯂꯥꯛꯇꯨꯅ ꯃꯍꯥꯖꯣꯟꯒ ꯂꯧ ꯁꯪꯉꯝ ꯑꯃꯒꯤ ꯃꯃꯜꯒꯤ ꯄꯩꯁꯥꯗꯨ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯇꯪꯈꯥꯏ ꯑꯃ ꯊꯤꯅꯕ ꯂꯣꯏꯅꯈ꯭ꯔꯦ꯫ ꯕꯁꯟꯇꯤꯒ ꯁꯅꯥꯔꯩꯒ ꯈꯪꯍꯟꯗꯕꯤꯗ ꯄ꯭ꯔꯇꯥꯞꯅ ꯂꯣꯏꯅ ꯁꯤꯟꯗꯨꯅ ꯂꯝꯒꯤ ꯈꯨꯡꯒꯨꯟ ꯍꯥꯟꯅꯅ ꯈꯪꯗꯣꯛꯂꯨꯔꯕꯅꯤ꯫ ꯊꯔꯣꯅ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯏꯕꯗꯒꯤ, ꯃꯗꯨꯗ ꯊꯔꯣꯗꯨ ꯌꯥꯎꯍꯟꯗꯕ ꯌꯥꯔꯔꯣꯏ ꯈꯟꯕꯗꯒꯤ ꯄ꯭ꯔꯇꯥꯞꯅ ꯁꯤꯟꯗꯨꯅ ꯋꯥ ꯄꯨꯝꯅꯃꯛ ꯊꯔꯣꯗ ꯃꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯊꯔꯣꯒꯤ ꯌꯨꯝꯗꯨꯗꯒꯤ ꯂꯣꯏꯅꯃꯛ ꯄ꯭ꯔꯇꯥꯞꯅꯦ, ꯃꯍꯥꯖꯣꯟꯅꯦ, ꯕꯁꯟꯇꯤ ꯍꯣꯏꯒꯤ ꯂꯝꯒꯤ ꯃꯄꯨꯗꯨꯅꯦ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ꯫ ꯊꯔꯣ ꯃꯈꯣꯏ ꯆꯠꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯋꯥꯈꯜꯗ ꯐꯠꯇꯕ ꯑꯃꯨꯛ ꯈꯟꯕ ꯍꯧꯔꯛꯏ꯫ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯃꯃꯤꯠꯇꯕꯨ ꯄꯩꯁꯥꯕꯨ ꯎꯔꯕꯗꯤ ꯀꯅꯥꯗꯁꯨ ꯄꯤꯊꯣꯛꯅꯤꯡꯗꯕ ꯖꯥꯠꯅꯤ꯫ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯕꯨ ꯑꯄꯪꯕ ꯁꯤꯕ, ꯑꯔꯦꯝꯕꯗ ꯃꯇꯝ ꯀꯌꯥ ꯑꯃ ꯃꯥꯡꯍꯟꯕꯤꯕ, ꯄꯨꯝꯅꯃꯛꯁꯤꯡꯁꯤꯒꯤ ꯋꯥꯐꯝꯁꯤꯡꯁꯤ ꯊꯔꯣꯅ ꯁꯅꯥꯔꯩꯒ ꯕꯁꯟꯇꯤꯒ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯈꯜꯂꯤ ꯋꯥꯈꯜꯗ ꯃꯑꯣꯟ ꯃꯑꯣꯟ꯫ ꯊꯔꯣꯁꯨ ꯅꯨꯡꯁꯤꯔꯕ ꯃꯇꯥ ꯑꯅꯤꯗ ꯆꯥꯎꯔꯕ ꯅꯝꯊꯥꯛ ꯑꯃ ꯇꯧꯔꯒꯦ ꯃꯄꯨꯛꯅꯤꯡꯗ ꯂꯦꯞꯈ꯭ꯔꯦ꯫ ꯑꯩꯒꯤꯅ ꯍꯥꯟꯅ ꯍꯥꯏꯕ ꯋꯥꯈꯜꯁꯤꯅ ꯃꯥꯡ ꯊꯥꯗꯨꯅ ꯂꯦꯞꯈ꯭ꯔꯦ ꯊꯔꯣ꯫ ꯄ꯭ꯔꯇꯥꯞꯅꯁꯨ ꯃꯍꯥꯖꯣꯟꯒ ꯂꯧꯄꯨꯗꯨꯒ ꯂꯝꯕꯤꯗ ꯆꯤꯔꯣꯟ ꯈꯥꯔꯣꯟ ꯇꯧꯅꯈ꯭ꯔꯦ꯫ ꯊꯔꯣꯕꯨ ꯑꯔꯣꯏꯕ ꯄꯩꯁꯥ ꯊꯤꯅꯕꯗꯨ ꯌꯥꯍꯧꯔꯔꯣꯏꯁꯤ ꯍꯥꯏꯅ ꯄ꯭ꯔꯇꯥꯞꯅ ꯋꯥ ꯂꯦꯞꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯊꯔꯣ ꯏꯃꯨꯡꯗ ꯆꯥꯛ ꯊꯣꯡꯕꯒꯤ ꯇꯟꯖꯥꯅꯤ꯫ ꯕꯁꯟꯇꯤꯒ ꯁꯅꯥꯔꯩꯒ ꯆꯪꯂꯛꯄꯒꯤ ꯇꯟꯖꯥꯗꯨ ꯁꯅꯥꯔꯩꯅ ꯃꯄꯥꯟꯗ ꯒꯥꯔꯤ ꯑꯦꯛꯇꯤꯚꯥꯗꯨ ꯈꯥꯝꯂꯝꯂꯒ ꯀꯣꯟꯅ ꯆꯪꯂꯛꯏ꯫ ꯕꯁꯟꯇꯤꯅ ꯊꯔꯣꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯏ꯫ ꯊꯔꯣꯁꯨ ꯆꯥꯛꯈꯨꯝꯗ ꯇꯥꯔꯗꯨꯅ ꯒ꯭ꯌꯥꯁꯀꯤ ꯅꯥꯀꯟ ꯅꯥꯝꯃ ꯃꯩ ꯂꯩꯊꯔꯝꯂꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯊꯔꯣ ꯃꯁꯥꯗ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯕꯁꯟꯇꯤꯒ ꯁꯅꯥꯔꯩꯒꯗ ꯍꯥꯏꯔꯛꯏ, ꯅꯕꯥꯅꯤ ꯂꯥꯛꯂꯕ꯭ꯔꯥ? ꯀꯥꯈꯠꯂꯣ ꯂꯥꯎꯁꯦ, ꯆꯧꯀ꯭ꯔꯤꯗ ꯉꯥꯏꯍꯥꯛꯇ ꯐꯝꯈꯣꯁꯦ꯫ ꯑꯍꯥꯟꯕ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯒꯤ ꯃꯥꯡꯒꯣꯜꯗꯨꯗ ꯊꯥꯔꯤꯕ ꯆꯧꯀ꯭ꯔꯤꯗꯨꯗ ꯁꯅꯥꯔꯩꯒ ꯕꯁꯟꯇꯤꯒ ꯐꯝꯊꯩ꯫ ꯑꯗꯨꯒ ꯊꯔꯣꯅ ꯋꯥ ꯃꯈꯥ ꯁꯝꯊꯔꯛꯏ, ꯅꯕꯥꯅꯤꯃꯛ ꯇꯥꯔꯣ, ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯁꯨꯝꯗꯧꯕꯅꯤ, ꯑꯩꯅ ꯉꯁꯤ ꯂꯥꯛꯑꯣ ꯍꯥꯏꯕꯗꯣ ꯁꯣꯏꯈ꯭ꯔꯦ꯫ ꯉꯁꯤ ꯍꯞꯇꯥꯃꯨꯛ ꯂꯩꯔꯒ ꯑꯣꯏꯅ ꯊꯤꯟꯅꯔꯅꯤ ꯍꯥꯏꯔꯛꯄꯅꯤ꯫ ꯊꯥꯖꯗ꯭ꯔꯒ ꯕꯁꯟꯇꯤ ꯅꯈꯣꯏ ꯂꯩꯀꯥꯏꯒꯤ ꯂꯧꯄꯨꯗꯨꯗ ꯍꯪꯉꯣ꯫ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗꯨꯗ ꯕꯁꯟꯇꯤ ꯑꯃꯗꯤ ꯁꯅꯥꯔꯩꯗꯣ ꯑꯁꯥꯎꯕꯒꯤ ꯐꯤꯚꯝꯅ ꯃꯁꯥ ꯄꯨꯝꯕ ꯊꯨꯝꯃꯠꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯕꯁꯟꯇꯤ ꯑꯃꯗꯤ ꯁꯅꯥꯔꯩꯗꯣ ꯑꯁꯥꯎꯕ ꯐꯥꯊꯔꯗꯨꯅ ꯕꯁꯟꯇꯤꯅ ꯋꯥ ꯃꯈꯥ ꯁꯝꯊꯔꯛꯏ, ꯉꯁꯤꯁꯨ ꯑꯃꯨꯛ ꯁꯣꯏꯔꯕ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯩꯗꯧꯕꯒꯤ ꯐꯣꯟ ꯇꯧꯔꯛꯏꯅꯣ? ꯑꯗꯨꯒ ꯁꯦꯡꯗꯤ ꯁꯦꯡꯉꯦꯀꯣ, ꯋꯥꯗꯤ ꯑꯁꯦꯡꯕ ꯉꯥꯡꯅꯁꯤꯀꯣ ꯏꯆꯦ ꯊꯔꯣ꯫ ꯁꯅꯥꯔꯩꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯔꯤꯕ ꯋꯥꯗꯨ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩ꯫ ꯑꯗꯨꯗꯒꯤ ꯊꯔꯣꯅ ꯃꯃꯤꯠꯀꯥꯗꯨ ꯃꯤꯠꯌꯦꯡ ꯑꯃ ꯇꯧꯅ ꯋꯥ ꯃꯈꯥ ꯁꯝꯊꯔꯛꯏ, ꯑꯁꯦꯡꯕꯒꯤꯅꯤ, ꯐꯔꯦꯁꯦ, ꯅꯕꯥꯅꯤꯃꯛ ꯁꯥꯎꯔꯅꯣꯕ꯫ ꯉꯁꯤ ꯒꯥꯔꯤ ꯊꯥꯎ ꯍꯥꯟꯅꯅꯕ ꯂꯨꯄꯥ 2,000 ꯄꯥꯏꯈꯣꯁꯦ꯫ ꯑꯗꯨꯗꯒꯤ ꯁꯅꯥꯔꯩꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ, ꯆꯦ ꯊꯔꯣ, ꯅꯪꯒꯤ ꯃꯑꯣꯡꯁꯤ ꯃꯅꯨꯡꯗ ꯋꯥ ꯑꯃ ꯂꯩꯕ ꯃꯥꯜꯂꯤꯗ꯫ ꯐꯔꯦꯁꯦ, ꯄꯩꯁꯥꯗꯨ ꯂꯧꯖꯔꯔꯣꯏ, ꯆꯦ ꯊꯔꯣꯒꯤ ꯍꯦꯟꯅ ꯆꯥꯎꯈꯠꯅꯅꯕ ꯊꯝꯖꯤꯟꯖꯔꯣ꯫ ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯕꯒ ꯁꯅꯥꯔꯩ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯔꯣꯒꯤ ꯌꯨꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯁꯅꯥꯔꯩ ꯊꯔꯣꯒꯤ ꯌꯨꯝꯗꯨꯒꯤ ꯒꯦꯠ ꯃꯌꯥꯗ ꯈꯥꯝꯂꯤꯕ ꯒꯥꯔꯤ ꯑꯦꯛꯇꯤꯚꯥ ꯃꯅꯥꯛꯇ ꯂꯦꯞꯄꯤ꯫ ꯑꯗꯨꯗꯒꯤ ꯕꯁꯟꯇꯤꯁꯨ ꯁꯅꯥꯔꯩꯅ ꯁꯥꯎꯅ ꯊꯣꯛꯈꯤꯕꯗꯨꯗ ꯁꯠ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯆꯠꯀꯦ ꯇꯧꯔꯛꯄꯗꯨꯗ ꯊꯔꯣꯅ ꯆꯥꯛꯈꯨꯝꯗ ꯉꯁꯥꯏꯅ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯄꯗ ꯄꯤꯅꯕ ꯂꯨꯄꯥ 4,000ꯗꯨ ꯃꯥꯡꯒꯣꯜꯗꯨꯒ ꯆꯥꯛꯈꯨꯝꯗꯨꯒ ꯊꯪꯅꯔꯦ꯫ ꯑꯗꯨꯗꯒꯤ ꯊꯔꯣꯅ ꯂꯨꯄꯥ 4,000ꯗꯨ ꯆꯥꯛꯈꯨꯝꯗꯨꯗꯒꯤ ꯄꯩꯁꯥꯗꯨ ꯂꯧꯊꯣꯛꯂꯒ ꯕꯁꯟꯇꯤꯗ ꯅꯝꯗꯨꯅ ꯄꯤꯁꯤꯟꯈꯤ꯫ ꯕꯁꯟꯇꯤ ꯑꯍꯥꯟꯕꯗꯗꯤ ꯄꯩꯁꯥꯗꯨ ꯂꯩꯃꯥꯏꯗ ꯂꯪꯊꯣꯛꯎꯕꯅꯤ꯫ ꯊꯔꯣꯅ ꯅꯝꯗꯨꯅ ꯄꯤꯁꯤꯟꯕꯗꯨꯗ
ꯂꯧꯗꯕ ꯌꯥꯗꯅ ꯂꯧꯔꯒ ꯁꯅꯥꯔꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ. ꯑꯗꯨꯗꯒꯤ ꯕꯁꯟꯇꯤꯅ ꯁꯅꯥꯔꯩꯗ ꯋꯥ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯆꯠꯂꯁꯤꯔ ꯏꯆꯦ ꯁꯅꯥꯔꯩ? ꯁꯅꯥꯔꯩꯅ ꯍꯣꯏ ꯐꯔꯦ ꯆꯠꯂꯁꯤ. ꯃꯈꯣꯏ ꯑꯅꯤ ꯑꯏꯪꯕ ꯃꯔꯛ ꯂꯩꯆꯤꯟꯁꯨ ꯈꯔ ꯈꯔ ꯄꯥꯊꯈ꯭ꯔꯕ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯒꯥꯔꯤ ꯑꯦꯛꯇꯤꯚꯥꯗꯣ ꯊꯧꯔꯛꯄꯅ ꯕꯁꯟꯇꯤꯒꯤ ꯀꯣꯟꯊꯣꯡ ꯃꯄꯥꯗ ꯈꯥꯝꯂꯦ. ꯑꯗꯨꯒ ꯕꯁꯟꯇꯤ ꯀꯨꯝꯂꯒ ꯄꯩꯁꯥ 2,000ꯗꯨ ꯁꯅꯥꯔꯩꯗ ꯄꯤ. ꯑꯗꯨꯗꯒꯤ ꯁꯅꯥꯔꯩ ꯄꯩꯁꯥꯗꯨ ꯂꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ. ꯋꯥ ꯑꯃꯨꯛ ꯁꯅꯥꯔꯩꯅ ꯍꯥꯏꯔꯛꯏ. ꯐꯔꯦꯁꯦ ꯕꯁꯟꯇꯤ, ꯅꯪꯒꯤ ꯐꯅꯅꯕ ꯊꯝꯖꯤꯟꯖꯔꯣ. ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯁꯤꯒꯨꯝꯕꯒꯤ ꯄꯩꯁꯥꯁꯤ ꯁꯨꯡꯄꯥꯝ ꯄꯥꯝꯗ꯭ꯔꯦ. ꯑꯗꯨꯗꯤ ꯅꯪꯁꯨ ꯆꯪꯍꯧꯔꯣ, ꯑꯩꯁꯨ ꯆꯠꯂꯒꯦ. ꯋꯥꯗꯨ ꯍꯥꯏꯅꯔꯒ ꯕꯁꯟꯇꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯈꯤ. ꯑꯗꯨꯗꯒꯤ ꯁꯅꯥꯔꯩꯁꯨ ꯒꯥꯔꯤ ꯑꯦꯛꯇꯤꯚꯥꯗꯨ ꯊꯧꯔꯗꯨꯅ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯃꯔꯛꯇꯨꯗ ꯂꯩꯆꯤꯟꯁꯨ ꯈꯔ ꯈꯔ ꯄꯥꯊꯈ꯭ꯔꯦ. ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏꯇꯅ ꯁꯅꯥꯔꯩ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯋꯥꯈꯜ ꯑꯃꯨꯛ ꯈꯜꯂꯛꯏ ꯃꯄꯨꯛꯅꯤꯡꯗ. ꯑꯩ ꯃꯁꯤꯒꯤ ꯗꯂꯥꯂꯤꯒꯤ ꯊꯕꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯈ꯭ꯔꯔꯣꯏ. ꯑꯩ ꯀꯅꯥꯕꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯖꯔꯔꯣꯏ. ꯅꯣꯡꯃꯒꯤ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯌꯨꯝꯗ ꯊꯕꯛ ꯐꯖꯅ ꯁꯨꯗꯨꯅ ꯆꯥꯎꯈꯠꯅꯅꯕ ꯍꯣꯠꯅꯔꯒꯦ. ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯗꯨꯅ ꯍꯦꯟꯅ ꯐꯒꯠꯅꯅꯕ ꯍꯣꯠꯅꯔꯒꯦ. ꯁꯅꯥꯔꯩ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯊꯣꯔꯛꯄꯅ ꯃꯌꯨꯝ ꯌꯧꯔꯦ. ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯂꯝꯒꯤ ꯎꯆꯦꯛꯁꯤꯡꯅ ꯃꯅꯤꯡ ꯇꯝꯅ ꯀꯣꯏꯄꯥꯏ ꯄꯥꯏꯔꯤ. ꯅꯨꯡꯁꯤꯔꯕ ꯈ꯭ꯋꯥꯏ ꯃꯌꯥꯝꯕꯨ, ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯂꯣꯏꯖꯔꯦ. ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯅꯨꯡꯁꯤꯔꯕ ꯈ꯭ꯋꯥꯏ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨꯀꯣ. ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ.